ꯖꯣꯔꯁꯨ ꯇꯞꯊꯔꯛꯇꯦ ꯑꯗꯨꯝ ꯀꯟꯅ ꯈꯨꯝꯃꯛꯏ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯛꯀꯅꯨ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕ ꯌꯥꯝ ꯇꯧꯗꯦ ꯅꯪꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯩ ꯀꯩꯁꯨ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯅ ꯅꯤꯡꯈꯤꯕ ꯑꯃꯇ ꯍꯣꯡꯉꯣꯏ ꯑꯩꯁꯨ ꯑꯩꯅ ꯅꯤꯡꯈꯤꯕ ꯑꯃꯇ ꯍꯣꯡꯉꯣꯏ ꯑꯗꯨꯅꯅꯤ ꯏꯕꯥꯅꯤ ꯀꯥꯏꯅꯔꯁꯤ ꯇꯣꯛꯅꯔꯁꯤ ꯑꯩ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ ꯖꯣꯔꯖꯁꯨ ꯁꯥꯎꯕꯗ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯄꯥꯗꯨꯗ ꯂꯦꯞꯄꯒ ꯂꯩꯍꯧꯔꯤ ꯑꯦꯔꯣꯟꯗꯣ ꯃꯊꯟꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯐꯝꯂꯤꯕꯅꯤ ꯃꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯁꯤꯟꯗꯣꯛꯑꯗꯤ ꯐꯗꯧꯅꯤ ꯑꯁꯨꯛ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦꯕ ꯅꯣꯡꯉꯥꯜꯂꯦꯀꯣ ꯅꯨꯃꯤꯠ ꯇꯥꯔꯦꯀꯣ ꯃꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯗ꯭ꯔꯖꯥꯠꯂꯣ ꯍꯥꯏꯅꯔꯤꯉꯩ ꯀꯣꯜꯗꯣ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ ꯑꯣ ꯑꯃꯨꯛ ꯇꯧꯔꯛꯑꯦꯕ ꯃꯪꯗ ꯐꯥꯎꯕ ꯃꯥꯅ ꯑꯩꯁꯦ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯕꯅꯦꯕ ꯍꯦꯔꯣꯟ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯁꯠ ꯀꯛꯊꯠꯂꯤ ꯁꯣꯝꯗ ꯅꯤꯡꯉꯣꯜ ꯁꯥꯎꯅꯤꯡꯅ ꯇꯦꯛꯁ ꯑꯃ ꯑꯣꯏꯅ ꯊꯥꯖꯤꯜꯂꯤ ꯃꯤꯅ ꯐꯣꯟꯗꯣ ꯇꯧꯔꯛꯑꯗꯤ ꯒ꯭ꯔꯤꯟ ꯌꯦꯛꯄ ꯁꯤꯝꯕꯣꯜꯗꯨꯗ ꯅꯝꯃꯨ ꯔꯦꯗ ꯈꯛ ꯌꯥꯎꯕ꯭ꯔꯣ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯑꯦꯔꯣꯟ ꯇꯦꯛꯁꯁꯨ ꯄꯥꯔꯒ ꯑꯃꯨꯛ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ ꯏꯀꯥꯏꯕꯁꯦ ꯈꯔ ꯈꯪꯒꯗꯤ ꯐꯗꯧꯅꯤ ꯑꯩꯅ ꯏꯀꯥꯏ ꯈꯪꯗꯒꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯜ ꯇꯧꯕꯁꯤꯗ ꯄꯥꯏꯔꯣꯏꯅ ꯄꯥꯏꯗ꯭ꯔꯕ ꯅꯪꯁꯨ ꯑꯉꯛꯄꯅꯤ ꯅꯪ ꯅꯨꯄꯤꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯨꯄꯥ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ ꯑꯦꯔꯣꯜ ꯅꯤꯡꯉꯣꯜꯗ ꯀꯣꯜ ꯁꯠ ꯇꯧꯁꯤꯜꯂꯤ ꯅꯤꯡꯉꯣꯜ ꯑꯦꯔꯣꯟꯒꯤ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯅ ꯄꯥꯏꯈꯠꯂꯤ ꯍꯦꯜꯂꯣ ꯑꯦꯔꯣꯟ ꯌꯥꯝ ꯏꯪꯅ ꯂꯦꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯅꯤꯡꯉꯣꯜ ꯅꯪ ꯍꯣ ꯅꯪꯅꯦ ꯍꯧꯖꯤꯛꯐꯥꯎꯕ ꯈꯪꯗ꯭ꯔꯕꯣ ꯅꯪ ꯅꯤꯡꯉꯣꯜ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯅꯨꯄꯤꯅꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯈꯔ ꯇꯝꯃꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯆꯦꯟꯗꯕꯤ ꯅꯪꯒꯨꯝꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯣꯏ ꯑꯩꯗꯤ ꯅꯪ ꯄꯥꯝꯃꯤ ꯅꯨꯡꯁꯤꯔꯦ ꯏꯀꯥꯏ ꯈꯪꯗꯕꯗꯣ ꯇꯧꯅꯨ ꯑꯩꯅ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯕ ꯑꯍꯦꯟꯕ ꯋꯥꯈꯜ ꯈꯟꯗꯦ ꯀꯥ ꯍꯦꯟꯖꯤꯜꯂꯛꯂꯗꯤ ꯃꯔꯨꯞꯇꯒꯤ ꯑꯔꯥꯞꯄ ꯃꯔꯤ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯀꯣꯟꯅ ꯇꯧꯖꯔꯛꯑꯒꯦ ꯊꯝꯃꯣ ꯁꯛꯇꯥ ꯊꯤ ꯉꯥꯏꯈꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩ ꯉꯥꯏꯔꯦ ꯅꯪꯅ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯌꯨ ꯑꯩꯗꯤ ꯅꯨꯄꯤꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯏꯪꯖꯕꯗꯣ ꯄꯥꯝꯃꯤ ꯅꯪꯗꯤ ꯁꯛꯇ ꯈꯛ ꯏꯪꯕ ꯑꯣꯏꯔꯝꯃꯤ ꯅꯔꯝꯆꯠꯇꯤ ꯌꯥꯝꯅ ꯈꯦꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯩ ꯑꯗꯨꯝꯕ ꯅꯨꯄꯤ ꯄꯥꯝꯗꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ ꯅꯨꯡ ꯌꯧꯅ ꯋꯥꯈꯜ ꯈꯜꯂꯨ ꯑꯗꯨꯒ ꯅꯆꯤꯟꯗꯣ ꯈꯨꯝꯃꯨ ꯃꯤꯅ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯨꯝꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯀꯅꯨ ꯑꯩ ꯅꯪ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯅꯤꯡꯉꯣꯜꯗꯣ ꯊꯧ ꯏꯁꯥ ꯁꯥꯗꯕ ꯃꯥꯅ ꯍꯥꯏꯗꯧꯕ ꯂꯣꯏꯔꯝꯃꯣ ꯑꯩ ꯊꯝꯃꯤ ꯊꯃꯣꯏ ꯁꯣꯏꯅꯥꯏꯕ ꯑꯉꯥꯡ ꯐꯣꯟꯗꯣ ꯁꯠ ꯀꯛꯊꯠꯂꯤ ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯃꯄꯤ ꯔꯥꯆꯦꯅ ꯃꯊꯟꯗ ꯁꯣꯟꯖꯩ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯅ ꯏꯀꯥꯏꯕ ꯈꯪꯅ ꯈꯪꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯤꯕ ꯀꯩꯒꯤꯅꯣ ꯊꯃꯣꯏꯗ ꯏꯗꯨꯅ ꯊꯝꯂꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯅꯐꯝꯗ ꯈꯪꯍꯟꯅꯤꯡꯕꯅꯤ ꯃꯁꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯗꯤ ꯐꯣꯡꯗꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯍꯩ ꯑꯃꯠꯇ ꯈꯥꯛꯇꯅ ꯐꯣꯡꯗꯣꯛꯄ ꯉꯝꯕꯅ ꯅꯨꯄꯥ ꯊꯣꯛꯏ ꯍꯥꯏꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯩꯅ ꯍꯥꯏꯖꯕꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯊꯃꯣꯏꯒꯤ ꯃꯔꯣꯜꯁꯦ ꯐꯣꯡꯗꯣꯛꯄ ꯌꯥꯗ꯭ꯔꯤꯕꯁꯦ ꯀꯩꯒꯤꯅꯣ ꯁꯣꯝꯗ ꯑꯦꯔꯣꯟꯅ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯁꯤꯐꯥꯎ ꯏꯀꯥꯏꯕ ꯈꯪꯗꯦ ꯍꯦꯔꯣꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯥꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯕꯤꯕꯁꯦ ꯃꯥ ꯏꯀꯥꯏꯔꯝꯒꯗ꯭ꯔꯥ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯟꯒꯦ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯃꯨꯛ ꯇꯧꯒꯦ ꯇꯧꯕꯗꯁꯨ ꯕꯣꯔꯤꯁꯀꯤ ꯀꯣꯜ ꯂꯥꯛꯁꯤꯟꯕꯗꯨꯗ ꯇꯧꯗ꯭ꯔꯦ ꯑꯦꯔꯣꯟ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯤ ꯏꯔꯣꯏ ꯂꯨꯋꯥꯎꯕ ꯀꯩ ꯂꯩꯔꯦ ꯕꯣꯔꯤꯁꯅ ꯍꯣ ꯁꯃꯨꯗ꯭ꯔ ꯃꯔꯛꯇ ꯂꯩꯕꯗꯣ ꯀꯝꯗꯧꯔꯤꯒꯦ ꯊꯣꯛꯂꯔꯣꯏꯗ꯭ꯔꯣ ꯊꯣꯛꯂꯛꯑꯅꯤꯗ ꯑꯩ ꯍꯟꯗꯛ ꯊꯥꯁꯤꯗ ꯊꯣꯛꯂꯛꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯑꯗꯨꯒꯤ ꯇꯦꯝꯁꯤ ꯑꯃ ꯊꯤꯔꯁꯤ ꯅꯣꯏ ꯑꯅꯤ ꯂꯩꯗꯅ ꯅꯨꯄꯤ ꯀꯣꯏꯕ ꯐꯪꯗ꯭ꯔꯦ ꯅꯪꯒꯤꯗꯤ ꯊꯣꯏ ꯂꯩꯔꯦ ꯑꯗꯨꯗꯤ ꯑꯁꯤꯔꯣ ꯃꯤꯅꯥꯏ ꯑꯣꯏꯅ ꯕꯣꯅ ꯁꯥꯞꯄꯐꯥꯎ ꯄꯥꯝꯗ꯭ꯔꯦ ꯕꯣꯔꯤꯁꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯣꯏ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯁꯥꯎꯅꯤꯡꯅ ꯃꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯒ ꯄꯥꯏꯔꯤꯕ ꯐꯥꯏꯜꯗꯨꯅ ꯄꯨꯗ꯭ꯔꯨꯞ ꯐꯨꯗꯔꯛꯏ ꯑꯣꯏ ꯀꯩꯅꯣꯅꯦ ꯅꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔ ꯑꯩꯉꯣꯟꯗ ꯅꯈꯨꯠ ꯈꯜꯂꯗꯅ ꯊꯕꯛ ꯇꯠꯀꯦꯔꯣ
ꯅꯪꯅ ꯕꯣꯁꯅꯤ ꯀꯥꯏꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯑꯩꯅ ꯅꯋꯥ ꯂꯧꯗꯦ, ꯅꯪꯗ ꯁꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯇ꯭ꯔꯨ ꯍꯦꯛꯇ ꯐꯨꯗꯠꯂꯛꯏ꯫ ꯕꯣꯔꯤꯁꯅ ꯅꯥꯔ ꯃꯥꯜꯂꯦ, ꯀꯟꯅ ꯆꯩꯔꯛꯏ꯫ ꯍꯤꯡꯆꯥꯕꯤ, ꯂꯥꯏꯍꯧꯔꯦ, ꯅꯥꯏꯅꯦ, ꯄꯥꯝꯗꯦꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯛ ꯁꯥꯎꯔꯤꯗꯣ ꯅꯪ ꯑꯩ ꯄꯥꯝꯃꯤꯔꯣ? ꯅꯁꯛ ꯀꯌꯥꯝ ꯐꯖꯕꯅꯤꯅ ꯑꯩꯅ ꯅꯪ ꯄꯥꯝꯗꯣꯔꯤꯒꯦ? ꯀ꯭ꯔꯣꯔꯒꯤ ꯃꯄꯨ ꯑꯣꯏꯔꯁꯨ ꯄꯥꯝꯖꯗ꯭ꯔꯦ꯫ ꯍꯣ, ꯍꯩꯖꯤꯜꯂꯣ꯫ ꯏ ꯀꯥꯔꯛꯇꯅꯅꯦ ꯅꯁꯝ ꯂꯣꯏꯅ ꯐꯣꯏꯗꯠꯅꯤ ꯍꯧꯖꯤꯛ꯫ ꯅꯁꯝ ꯁꯥꯡꯕ ꯅꯪ ꯈꯛꯅꯤ, ꯅꯥꯖꯗꯧꯕ ꯑꯩꯗꯤ ꯇꯦꯟꯕꯅꯤꯅ ꯅꯥꯕꯤꯔꯨꯏ꯫ ꯍꯦꯔꯣꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣꯏꯅꯔꯣ, ꯑꯩ ꯀꯣꯜ ꯊꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯀꯛꯊꯠꯂꯤ, ꯑꯗꯨꯒ ꯅꯤꯡꯉꯣꯜꯗ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯆꯠꯇ꯭ꯔꯦ꯫ ꯁꯨꯔꯨ ꯁꯥꯎꯅ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯍꯥꯏ, ꯏꯄꯥꯅ ꯀꯩꯗꯧꯔꯒꯦ? ꯕꯕꯥꯅ ꯑꯩꯁꯦ ꯑꯃꯗ ꯑꯃꯨꯛ ꯄꯤꯅꯕ ꯍꯣꯠꯅꯩ, ꯑꯃꯗ ꯑꯃꯨꯛ꯫ ꯕꯥ, ꯑꯩꯁꯦ ꯕꯕꯥꯅ ꯌꯣꯟꯕꯤꯔꯤꯕ ꯀꯩꯒꯤꯅꯣ? ꯍꯥꯏ, ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤꯗꯃꯛꯅꯤꯅꯦ꯫ ꯀꯤꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯖꯣꯔꯖꯇꯤ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯂꯩꯔꯦꯅ ꯃꯃꯤꯡ ꯐꯥꯎꯕ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯕꯨꯁꯨ ꯑꯩꯒꯤ ꯑꯔꯥꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛꯇꯒꯤ ꯇꯥꯟꯊꯣꯔꯛꯂꯦꯗꯅ꯫ ꯃꯁꯤꯗ ꯅꯪꯅ ꯌꯨꯝꯗꯨꯗ ꯂꯩꯕꯗꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ? ꯉꯥꯟꯕ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ, ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯕ, ꯃꯉꯣꯟꯗ ꯏꯆꯥꯅ ꯂꯩꯖꯕꯗꯤ ꯂꯩꯃꯒꯨꯝꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯖꯣꯔꯖꯄꯨ ꯅꯨꯡꯁꯤꯌꯦ, ꯃꯥ ꯅꯠꯇꯅ ꯀꯅꯥꯝꯇ ꯄꯥꯝꯗꯦ, ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯑꯩ ꯍꯣꯠꯅꯅꯤ꯫ ꯍꯥꯏ, ꯊꯣꯛ ꯊꯥꯛ ꯇꯧꯅꯨ, ꯅꯪ ꯂꯩꯁꯥꯕꯤꯅꯤꯀꯣ ꯅꯪ꯫ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩꯅ ꯊꯣꯛ ꯇꯧꯔꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦ꯫ ꯉꯝꯕ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯤ꯫ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯕꯅꯤ, ꯃꯁꯤꯅ ꯑꯁꯨꯛ ꯄꯪꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯊꯥꯖꯅꯤꯡꯗꯕꯁꯨ ꯀꯥ ꯍꯦꯟꯅ ꯃꯤꯒꯤ ꯐꯠꯇꯅꯕꯗꯤ ꯇꯧꯅꯤꯡꯗꯦ, ꯃꯁꯤꯕꯨ ꯃꯤꯒꯤ ꯃꯆꯥ ꯃꯁꯨꯗ ꯐꯠꯇꯕꯒ ꯇꯧꯔꯨꯗꯅꯀꯣ꯫ ꯚꯤꯀꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯒꯦꯠꯇ ꯇꯥꯝꯅꯥꯕꯨ ꯉꯥꯏꯔꯤ꯫ ꯀꯣꯜ ꯆꯠꯂꯝꯂꯒ ꯆꯠꯇꯕꯗꯨꯅ ꯈꯔꯁꯨ ꯄꯥꯈꯠꯂꯞ ꯇꯧꯖꯩ꯫ ꯊꯕꯥꯗ ꯀꯣꯜꯁꯨ ꯇꯧꯗ꯭ꯔꯦ ꯄꯥꯈꯠꯂꯅꯤ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯖꯣꯔꯖꯇꯨ ꯒꯥꯔꯤꯗ ꯍꯧꯖꯤꯛꯁꯨ ꯀꯥꯈꯠꯂꯛꯇ꯭ꯔꯤ꯫ ꯇꯥꯝꯅꯥꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯒꯥꯔꯤꯁꯦ ꯊꯧꯔ ꯂꯥꯛꯑꯣ, ꯅꯨꯃꯤꯠ ꯇꯥꯗꯧꯔꯦ꯫ ꯖꯣꯔꯖꯇꯨ ꯈꯨꯝꯃꯛꯇꯦ꯫ ꯇꯥꯝꯅꯥ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏ꯫ ꯊꯦꯡꯉꯦ, ꯒꯥꯔꯤꯁꯦ ꯊꯧꯔ ꯂꯥꯛꯑꯣ꯫ ꯊꯧ ꯏꯁꯥ ꯁꯥꯗꯅ ꯌꯥꯝ ꯂꯦꯝꯅ꯫ ꯊꯧꯒꯦꯒ ꯅꯪꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯣ, ꯑꯩꯗꯤ ꯊꯧꯔꯣꯏ꯫ ꯉꯥꯎꯁꯤꯟꯅꯅꯣ, ꯂꯥꯛꯑꯣ꯫ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇꯦ, ꯑꯩꯗꯤ ꯃꯐꯝꯁꯤꯗꯒꯤ ꯁꯨꯛꯆꯠ ꯆꯠꯂꯣꯏ꯫ ꯇꯥꯝꯅꯥ ꯖꯣꯔꯖꯀꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯉꯤ꯫ ꯊꯣꯛꯇꯧꯔꯅꯣ, ꯌꯨꯝꯗ ꯄꯥꯈꯠꯅꯔꯅꯤ, ꯂꯥꯛꯑꯣꯁꯦ꯫ ꯄꯥꯈꯠꯁꯅꯨ, ꯑꯩꯗꯤ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯂꯣꯏ꯫ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯖꯣꯔꯖꯇꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ꯫ ꯇꯥꯝꯅꯥꯁꯨ ꯀꯥꯈꯠꯂꯛꯏ, ꯑꯗꯨꯕꯨ ꯒꯥꯔꯤꯗꯤ ꯊꯧꯗꯦ꯫ ꯊꯧꯔꯣ, ꯐꯣꯟꯁꯨ ꯆꯠꯇꯕꯅꯤꯅ ꯄꯥꯈꯠꯅꯔꯅꯦꯕ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕꯅꯤ, ꯌꯥꯁꯪꯂꯛꯂꯕꯅꯤ꯫ ꯇꯥꯝꯅꯥ ꯁꯨꯝ ꯄꯥꯈꯠꯂꯛꯏ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ꯫ ꯖꯣꯔꯖ, ꯒꯥꯔꯤꯁꯦ ꯊꯧꯔꯣ ꯍꯥꯏꯕꯅꯤ꯫ ꯌꯨꯝꯗ ꯏꯃꯥ ꯃꯊꯟꯗꯅꯦ ꯂꯩꯍꯧꯔꯤꯗꯣ, ꯉꯥꯎꯁꯤꯟꯅꯔꯦ ꯀꯩꯒꯤꯅꯣ? ꯅꯪꯁꯦ ꯚꯥꯞ ꯌꯥꯝ ꯇꯥꯗꯦ꯫ ꯑꯩꯒꯤꯁꯦ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇꯦ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯗꯅꯗꯤ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏ꯫ ꯇꯥꯝꯅꯥꯅ ꯈꯣꯟꯗꯨ ꯈꯔ ꯀꯟꯅ꯫ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯩꯅꯣꯕ ꯅꯪ ꯈꯜꯂꯤꯁꯦ? ꯅꯪꯅ ꯒꯥꯔꯤꯁꯦ ꯊꯧꯗ꯭ꯔꯁꯨ ꯑꯩ ꯈꯣꯡꯅ ꯍꯟꯈꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯆꯠꯀꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯛ ꯇꯧꯕꯅ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ꯫ ꯊꯣꯡꯁꯦ ꯍꯥꯡꯉꯨ, ꯑꯩ ꯆꯠꯈꯤꯒꯦ, ꯑꯗꯨꯒ ꯅꯪ ꯂꯩꯍꯧꯔꯣ꯫ ꯑꯩꯗꯤ ꯀꯩꯒꯤ ꯍꯥꯡꯗꯣꯏꯕ? ꯇꯥꯝꯅꯥꯁꯨ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯅ ꯃꯃꯤꯠꯇꯨ ꯐꯩꯖꯩ ꯌꯦꯡꯁꯤꯜꯂꯛꯏ꯫ ꯅꯃꯤꯠꯇꯨ ꯀꯩꯅꯣ? ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯒꯤ ꯂꯥꯟꯐꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯤꯠꯅꯦꯞ ꯇꯧꯔꯕꯅꯤ꯫ ꯅꯪꯕꯨ ꯐꯥꯔꯤꯕ ꯑꯩꯉꯣꯟꯗ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯅꯪꯅ ꯐꯅ ꯍꯥꯏꯔꯁꯨꯅꯦ, ꯑꯩꯅ ꯁꯨꯛꯍꯥꯡ ꯍꯥꯡꯉꯔꯣꯏ꯫ ꯌꯥꯝ ꯆꯠꯅꯤꯡꯉꯒꯅꯦ, ꯒ꯭ꯂꯥꯁꯁꯦ ꯐꯛꯀꯥꯏꯔꯒ ꯆꯣꯡꯊꯣꯛꯑꯒ ꯆꯠꯈꯤꯁꯨ ꯆꯠꯈꯣ꯫ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯪ ꯑꯉꯥꯡ ꯃꯆꯥ ꯌꯥꯝꯅ ꯃꯥꯜꯂꯛꯀꯗꯧꯔꯦ꯫ ꯐꯥꯒꯤꯗꯒꯤ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯑꯩꯅ ꯁꯥꯎꯔꯛꯂꯗꯤꯅꯦ, ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯑꯣꯟꯁꯤꯟꯅꯔꯣꯏ꯫ ꯅꯪꯅ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯃꯇꯨꯡꯒꯤ ꯆꯥꯟꯁꯁꯨ ꯑꯩꯅ ꯄꯤꯔꯔꯣꯏ, ꯑꯁꯤꯅ ꯂꯣꯏꯔꯕꯅꯤ꯫ ꯇꯥꯝꯅꯥꯗꯣ ꯐꯤꯡꯒꯠꯂꯛꯏ꯫ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯑꯩꯁꯨ ꯁꯥꯎꯕ ꯌꯥꯝ ꯊꯤ ꯍꯩꯌꯦ, ꯅꯪ ꯈꯛ ꯅꯠꯇꯦ꯫ ꯇꯥꯝꯅꯥ ꯑꯃꯨꯛꯁꯨ ꯇꯞꯊꯔꯛꯏ꯫ ꯖꯣꯔꯖ, ꯊꯧꯔꯣ ꯍꯥꯏꯕꯅꯤ꯫ ꯅꯪꯅꯁꯨ ꯌꯥꯝꯅ ꯑꯩꯒꯤ ꯈꯟꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯗꯤ ꯑꯩꯒꯤ ꯈꯟꯕ꯭ꯔꯣ? ꯍꯥꯏꯌꯣ, ꯅꯪꯗꯤ ꯑꯩꯒꯤ ꯀꯌꯥꯝ ꯈꯟꯒꯦ? ꯋꯥ ꯉꯥꯡꯕꯁꯦ ꯈꯔ ꯇꯥꯟꯅꯁꯤꯀꯣ? ꯑꯩꯗꯤ ꯁꯨꯛꯇꯥ ꯇꯥꯔꯣꯏ, ꯅꯥ ꯄꯪꯉꯤ꯫
Noi nupi gi toksinabado aingona de chanaroi. Adu sarukne nasana yabana fani. Somda Charana. Nati, ma kakado midubo ngorabra piba nangbo. Matam patra kasidane, leba pumbana masa kangaraba mana, security amata yaudana chatkibase. Namisuta sileba, taurise, kanaga chatkino haibani. Pibana tamna. Tamnaga chatkibane, mena. Azarana. Mi machanupido, amuk dop tawbidana pabi rizala. As aigi chase gyan tadena. Tamna ingna phasana khanagadabasida nangoroi dongna. Kisor mathakdagi kumtharai. Hai, kedawnari haibano sisa nangbo. Azarana. Nasanu pada kuduna migi machanupido lakhra malene. Kisor ngakna. Karino sisa nang narisibo. Hola amani ai khangi. Ainari naw thabaga phasana wari sanaranga mangol kage na khanmani. Mayam basiso kantu edana. Asaragi wahai duda kisor ngakna. Siza, karino nang harisibo. Karino, aigi isa hal iron kantu omise, moy sanap kyabu kang widrabo. Asaragi nasi thazadabo wahai sina, kisor mathamoido khanga harausay, matam kuina dagi mana mangsarakpa, kanjarakpadi asarana maral sulaizadraba, masa halbo nusibirakpa. Mama ama oibagi minushi khaibibaduni adubo ngasidi pumnamang phaunare khanjarakpa kuding thonglare haraurabaso ai harauri haibadudi khangalaktre lon harauzabani kisorna asum nairi marai bakta tamairuni nupi angangsu kaya tinadabani nasa haldo ai di ko helayansi hana oning mani tawrise trehi so anga apikpa amata sunatre yamna limna mangol karanga aini maudo ni zaruge na khanmani laibak ta tamlamani na kaidi upai le haido puchat patabani he pibada mon silanga piba yong da purak na maikro matam phate ko hoi sir kisorna pathana ro nasana sagi na thousing do togoda ba tongno maina laksarani tamna saungna mapira china josai kahino dang torisiba ahimda thilo haibani thinda bus kayar thiloi chahi kayano nangna ibu olaga thamaise chance amta fangadi aina namdana nangbu phagise thaina thaina dagi khalabani nangna wari sasina pura ibu natro sumai tawdo erdi kaigi pura ino sibaga nupi chenmaga sa tammo ngamana teko ahimda thinda bus kayar aisu nang chenda bus kayar ngasai renzana fasana haina bad taramadi sitokhidraba tamna so handakti susut lokhalai tumina kaptuna laikri thillo thingano haibagi mareso amata yelaktre waga mata nganglakidre jor so thosali tumina famli rai thobra so thodri pungkhasik tanga thingan khi haibagi maongni mathanda suma kol to onda bida hairi kapo pena kapo nana kapo so idea marauri Thaba machana mayum halak trabada sum pakhalak biki da phone dori phone da pai khalak paga ibungo hazu phawe yaw trabasibu noi ba kedo yarogi ne ima da phone su torokte tamna gi phone su satte madu mo mai gi yaw trabo yamne seksin ne da ima de som da pakhat pana lei ba ya dre ne ka yarogi noi bo biki khomakte thaba amuka swang jili ibungo noi ba kedo rogi mi Vicky directly from a field to Taitoi. Houses so, Kongfam Hongda, University gate wang mada lip libani. Congel Nikna, Tamada Haide. Ima, I tam na ngai. Asi Hiraga Kakwalai, Tamaso, Bakana. Kainu nang haisibo. Ima, I have Tangangai Kiki. Fondo Kaklanga, Pena Kapli, Tamoi Kaina. Waraba, Puwangam Draba. Nushibagi may jakto, Kang na Pena Kapli. Asum na suhairi. Tamna, ay nangbo, punsi supagi uwi na ngay kini. Pung mapantarak pa doy na karista to wawri. Tamna na kam ni chiri. Tawbi aray, anong kamo, kay gitaw rino.
Khara ngadi yare chak pulam dra khangdi ai di swai de nongan phong leiningi nang sak lama mani tobi bani khamak tre sintarak liba pi du so sari gi phisi du na tai thorak paduna hero du so magi rumal do yam khangna satlan slei tamna rumal do tap laranga sur sur noi thalaga makha da thadai adubo napa do ke shwai rakti isai yoina dong ngang khalai so lao gun bi nang bu sau gat kino fingat kino nang bu tap tha khoni surta daba isai matik do chap lep laga kaino ma khangning singak pogo ai di ka idana makhuna madu gari gi handle do pai duna thori namana mobile do pocket gi lamthorang laga call dowi boris tu uiri yelida yambani de ngayak tu musida yatraponi George hai natim sipori kai no krasin langu cho chalo kona tumu masigi maga so pau krai kro pakhatna ramatare Boris pu hogolak laga phamu me ai da famkri kan hek talauri ha singabo sihu phagi to kidro nupi sen ba sihu phagi aba thabak laba gana nangbo izat ki ba famni ko nupi sen na nupi sen lura ga habsa phasabunati hais fareda yamung eron nupi thiba khangdaba da kol da tawki masu jelas karaga nupi thiki na ba thamadam kol do fakak laga erol da kol tawkri loreduna amung thabana paw haikre aduga maso proper loisilanga mama sanayai puduna asara hoyom da lakmini makhoina lakpada thaba sulayamni madu ubada boris ngai narol da tumina josatek sathakre yunda porkina pibomam tawri thaba ikai ki puma thadok laga mai thongdo maksin hai ijemsi aigi chalam henbido mama ina la ingisida puzakrage asara ngatna kaini no nang nari sibo aigi chaduna maram oiranga migi mung manung thogai badi ai pamsate mama ai leringai madu to hanzaroi ijemsi na ai muna nawda na gum sibiri aigi chabaso apoku machagum khanbiri masida aigi chana tawrise kaino ai bab tadre thaba nang na haido taba yabo wana teko ijemsi aigi chase wakhal yam yawmande mana maram oiranga imung manung nusina danaba lapthok nabadi nanaw pamjade aduna la ingise puzakrage ina kaino nang mo ngawrbo icha tamna na yumsi ma oiranga karigi mung kaidori bano ibungo George ka hana khangnarambido isana maram oiranga la asara wakhala tuna sathachilai o ai bab tare si wa famse ai nangi nakta muktang laaga sendo kena khanjaramani adubu inaw na lot kibana singdo pangam kidre aigi sana nusi zaba khanjabani inawi chana pitam nani mama ina singa zabadi kuire adubo phajana di khangjilodre aina se hek pamjaba haibadu di thokle wari se sum tawbani asarana wari pumba loina thamadat amata se thadana liri aduga mo makhatari aini mo iba pamjabadi icha tamnani ataya topa amata supamdi do aigi sana khoida zabi aigi mause manim aina madi pumna makna khoida zabi mawni ne aina gi mause inaw dagi ni zagi khanjakibani adubu chanu pana purakpana hankre thabagi wai singnu taramada mapuni nushina mapira chilei ichimsi asara nokmi hazikti namsida amu on matare borisna pharakpurai aidi thaina ni ma chawbiga imanga na mingo change tona kibado khamdi khamjani kibani ko